ngasi numida waram phong kiba tungan ba manipuri se phong sing amasum thokiba thaudo wathok sing digi maruai be I pau sing khonga saraga Manipur top channel ki maike digi myam na thamjigi ahan bada NPP gi election manifesto phongkhre mathang thagi February gi kunga taret amasum March ahum na tangak ani thona pangthok kadori ba Manipur legislative assembly election ga mari leinana NPP gi election manifesto ngasi iroi sembada leiba mayol multipurpose hall phongkhre ngasi gi thora madude NPP gi state president deputy minister Joy Kumar amadi working president MLL Zenda Kumar Saruyaki thora madude Joy Kumar phungdo ki bada handa ki mikhala sida kendra nifu da mirep thadokna ba thorang tore singi oina kendra manga taruk fawbada thadokani hayeng ahan ba phase ki oina mirep kharagi ming lauthok lagani NPP gi manifesto asida state asigi sotharaba sing sakot hanana ba ecotourism sing sembat hanana ba yauri Party is in a pre-port alliance tawroi election matungda wakal manaba Singapore satminabaga honagani amasum thora madura NPP gi national president Meghalaya gi minister Konrad Sangma online ki kuthangda saruyaki suhairi makasa tharakpoina to papa mana Congress ki mirep laukthokpada pena dabadagi Fhiral Sagaiduna mai thakhre hianglam gi I Germany Congress ta gi Toukhre hianglam da Congress dissolve tawkhre Taraganito Suba Manipur Legislative Assembly Mikal Nakshilakpa Loinana Congress Party ki oina ahanwa phase ki kendra nifuda mirep oigada bisingi maming ngarang laukthokhibaga loinana Congress Party da mirep oina ba thorang torama miyoi khara ticket laukthokpa yaraktabadigi ningba kaina ba yaunare ticket piraktabana maram oiraga matam sana Congress ta wajaraglaba miyoi kyagi worker singna Congress ki Fhiral lauthaduna Sagaiduna mai thanaba yaukre Hianglam Kendra da Congress ki mirep oina ba thorang toramba matam sangna MPCC ki Vice President oiduna Laklaba elangbam di Germany ngasi Congress ta ki tokhibaga loinana Kendra si da leramba Congress ki block sing dissolve tawre haina lathokre ngasi hianglam da pangthokpa hianglam block Congress committee Kaksing district Congress committee hianglam youth Congress committee Mahila Congress committee gi mute kaya yauna mifam pangthokhibana hianglam da Congress dissolve tawre haina lathokre Mifam pangthok laba matung hiang lamda Congress ki mirep oina ba thorang toramba elangma di Germany na phongdokhibada ibobina lead toba Congress si khwaidagi dictatorship tawba tawning bada tawba duguma leader mani block Congress committee na khalakpa recommend tarakpa hiang lamgi praja miyam na recommend tarakpa Congress ki sei taraga matoi vice president oiram laba dugumba candidate ticket pidana block amadi district Congress maming sandaba mi amada ticket pisilakle ibobina dictatorship oibigi matangna palladuna magna hai English ngani ga taragi party ki president election da sada maudraga manga PCC member na aibu support okhi matamadu da board ka ga doroba aibu lauktu naraga aibu president gi nomination gi darkas than khide loinana BP gi oina nomination thajilam khi mi manga khakna support tawba gai khangam bumna president ohen ki deputy CM ohen ki leiba ki damak ta thabak Toukhre laga pension laudana kathok tuna Congress ki damak laklaba aibu ngasi fawa Congress ki president ohen ki di haina su phongdokhi atopa paw mana criminal case ta senaba Surchandra BJP Kaksing da yawbu yaroi haina khongjang sangsinkhre criminal case ta senaba Yengkhom Surchandra BJP Kaksing da yawbu yaroi crime senaba miyoi BJP yawbu yaroi haina Soramaya lekai 37/31 Kaksing YD ward number 1 amadi ward number 11 lekai gi miyamna protest tawkhraba matung ngasi su Kaksing kendra gi manung sanba palel gi polling mari gi BJP bunung sijaba miyamna khongjang sangsinkhre ngasi gi khongjang adura saruk yaramba khongjang loi zilangamba takhelambamna phongdorakpada criminal case ta senaba Y Surchandra wo handak ikhang khawdana BJP state ta taramna okhiba thawong se koina yabagam loi BJP party sigi belu based politics pu thajaduna Kaksing kendra gi MLA Mayanglambam Rameshwar ga puno wakal taminaduna lakhibani MLA Rameshwar da ticket pibiu masigi ona taina bada BJP party asina thabak toroklabadi lamdam sigi miyamna yabangam loi haina su phongdokhi Makasa tharak poina lebak sigoi bangasi gi COVID-19 update ma'am na thamjage haukiba pung kun ga mari da nauna positive case 3.65 lakhs thengnare Omicron case lising taraga mathu yore lebak sida COVID-19 positive case amadi Omicron case no makang ne hengalakpa ga loinana miyam da sauna mi painingai oire
Haukiba pung kunga marida nauna COVID-19 positive case 3.65 lakhs thengnare. Leba asida hauzik positive case hengalakriba asida maram oiraga miyamna test tawba amadi vaccine kapthokpa leptana ba health ministry na khankhre. Capital Delhi yauna mikhal pangthokodariba Punjab amadi atai state sing Kerala, Gujarat, Karnataka, Rajasthan yauna atai state kayada positive amadi Omicron case hengalakpana maram oiraga hana leramba recovery rate khangen hantaraktuna 93.83 da laikhre. Hauzi laiba asida vaccine kapiki sang khangwang wangkhalaktuna crore samago humfuga mathoiga point maudraga ni thoyaure haukiba pung kunga mari the vaccine dose lakh humdraga mathoi kapthoktuna leba asida malem gi manungda khwaidigi hena vaccine kapagi sang wangba leba oire hari amarom Omicron amadi positive case wong khalakpana maram oiraga Kerala da pung kunga mari total lockdown thamkiduna state aduna miyam mapan thona khidre haina spali Makasa tarak po ay ngasi state si godi COVID-19 update mo mayam na thamzige ngasi godi state si positivity rate si 16.4 ni aduga apun boy na miyay ahum COVID-19 na laikidre hay na report tawri apun boy na miyay samriga taraga mathoy na nauna COVID positive oy de hay na report tawri aduga miyay puna lisingani ga songwaga taraga humdoy na COVID test tawki ngasi nauna COVID-19 na positive oy ba thengnara khraba miyay samriga taraga mathoy si Bisnupur digi taraga mathoy Sandel digi kuntraga nipan Susampur digi kunga nipan Imphal East digi Marfuga nitho Imphal West digi samaga humdraga tare Zeribam digi ahum Kaksing digi kunga humdoi Kangpokpi digi mari None digi ahum Senapati digi ani Tengnopal digi taraga mathoy Thawbal digi kunga taruk Ukhul digi ahum punna miyoy samriga taraga mathoy nauna ngasi COVID-19 na positive oiba thengnara laga laikhidraba miyoy ani asina punna Susampur digi miyoy ani aduga miyoy amana Imphal West digi miyoy ama ahum punna laikhidre haina su claim tawri Lushilakpoina to Toukhre na India na ningtamba phangnaba honabada masagi I katkiba Netaji Subhash Chandra Bose ki punsi wari ningsingsi joy India ki freedom fighter Netaji Subhash Chandra Bose ki samaga kunga manga suba mapok kumon thawra Manipur lenga ki art and culture department sinduna INA Martyrs Memorial Complex Moirang ngasi pangtokre Tharamdura Department Art and Culture ki Commissioner M Joy Arts and Culture Department ki Director L Kishorjit DIPR ki Director Hais Balkrishna All India Radio Imphal ki Assistant Director News Zin Gangte na athoiba mithung lensi oina saruyaki Tharamdura wangang loi singna Netaji Subhash Chandra Bose ki punsi wari India na British ki khutagi ningtamba phangnaba honabada laukiba thawdangi maramda wangang don nahaunana miyam punna ningsingminaki Thauramadu athoiba mingthulen oina sarugyakiba Manipur laingak ki art and culture ki commissioner M Joy na phongdokibada India na ningtamba phangnaba honabada akiba leitana masai ikatkiba maki woi amamam na wanthok sama leiba wakya Leramba, Levas, Gimipung Kudinda, Levak Ning Wakal Foliba, Netaji Subhash Chandra Bose ki punsi wadi ning sing bamadi, Maki Levak Ning Tauna, Ekoi Kudingna, Matau Tampam Tui, Lonana, Maki Mapamda, Lai Sukatuna, Ikai Kumna Bahibisi Ekoi Taudang Heki, Tauramgi Sarom Oina, Cultural Performance Minister Gi, Artist Singi, Tengbangi, Beneficiary sing the cultural performance sing utpa upon cultural training association sing artist sing na Lai Harauba Association for Pauna Memorial Arts and Rural Development Sarbina Thangta Kanglai Saktam Lang Bakanglub Amadi Rhythms of Manipur gi artist sing na Creative Music sing utpa yauna Department of Art and Culture na All India Radio Imphal punna khusamna na sinduna mamang sagi December 13 Azadi ka Amitra Mahotsab ka mari lainana pangthokiba weekly quiz competition na sarugyakiba singi makok matang taraba singna mana mathum singsu yenthokhi haina pausna sumakata na phongdorakli adu hauji koina di myam paus matang sa lusinjarage amasum patok sagi soikiba lankiba kya yarus myam na ngakfi gene amasum matam gyoba maruebi pausing su myam dale plaitana channel sigi mekedi update pizara ken su thamjari and thank you